आकाशवाणी इम्फाल Ngangom Kiran पाउ पाजरी बिष्णुपुर जिला की फुबाला मनिंग दलाइबा सिंगैलोक लोकोंदा थबक सुदुना लाइबा नुपा अमा ngasi numit ungu matung pung ani makhairom tarakpada masak khangdabasina nomai kapsilambadagi makhutta panduna soklei mafam adu dalaiba singlomdagi hai canal lanthokhtuna lakpa mioi kharana lomi adu tamna nomai maru khara kapsilamlaga singthaklomda nanthokhtuna satkhiban hari sokpadagi rimsta laying liba mioi dugi haksangi phiom yangshinba lakpada moirang kendra gi MLA thongam shanti na hai thodok thokpham adugi akoibada lairiba SSB gi bunker sing adu BSF oina thamnanaba mari leinaba singda taksin khre thodok thokpham da Bishnupur jila gi SP yauna security force sing laktuna makha tana pamdaba thodok sing thoroktanaba section na ngaksin gi thok chathakre Amaromda longmida nongmai kapsil amada chenaba sing fananaba Central Security Force na thibomba gi thok chatabada khut thokna ki hairi khut thokna baduda nupi ama laikhidre hairi akupa pau ngairi thodok thokpam da kokome gi farmers wing gi kangbo ama laktuna yangsin khre longmi singna masa gi lophom da law subada asumna kihan khangan bagi thodok sing chataba si yamna laibak thibani hirama sigi matang da laingakna matik chawa thok paket pinabasu khongchet adu sark yaki basingna fongdokki Sapsam Adum Kadir Mihat ki matang the same kiba JSC ki mihut masung Wangoi Kendra ki MLA KS Loken ga Rajapal Ajay Kumar Bhalaga Imphal ki Rajbhavan ngasi unadun wari sanakre unabadu da JSC ki maike dagi memorandum amasu pisin ki memorandum adu da mihat asigi asum oil fanghan bina taksin ki Rajapal nasu makhoi gi wakat adu tabaga loinana tin thabat tawdun ain ge matik saw thabak sing lakhut kani haina fongdokki unabadu da Rajya ki DGP Rajib Singh su sarukya ki Maraga sida mihat atu yaning do phongdok tunangasi lilong damdagi horga lilong usoi pokpi phawba miyang ge wakat khongchat ama pangtokre wakat khongchat adu Anjuman Isla I Mausara lilong amasung United Maitai Fangal Committee Manipurna punna sinduna pangtokkibani Amoramda thawdo adu uripok apun bulupna thamoi shona nungaitwa phongdok pagalonena mihat adu senaba miyosing ain ge matik chaw serak pigadabani hairi Manipur ngasi mioi tara taruk nauna COVID-19 positive oiba thengnare Rajya ki Hakchal Bibag ki Cherol amada hai ngasi gi oina Imphal West gi mioi tara manga Imphal East gi mioi tara humdoi Chandel gi mioi manga Bishnupur gi mioi ani amasung None Tengnopol amadi Ukhrul gi mioi amamam punna mioi kunthani pan test tawada mioi tara taruk adu positive oiba thengnarakibani Positive oiba ki sang sadani punitoi dasmik kamani masi tharaga punba positive oiba masing yankai humdoi shure hojik laina asina naraba mioi nifunipan home isolation tawduna laying chathari laina asina naramba mioi anidi laying bedagi fagalakre hojik active case yankai mathoi lairi Artificial Intelligence AI ki matang na numit tarung ni chathagadaba training amangasi Manipur University ki court hall da haukre Manipur University ki Malabia Mission Teacher Training Center ni sinduna pangtokpa training program madu haudokpa ki thorom du saruk yaraduna University asigi Vice Chancellor Dr. N. Lokendra na hai matam gi ahong matung inna lam kayada AI ki thodang sing mathok tarkliba sigi yanglaga training program asi yamna kanaba program amani Manipur University ki Teacher Education Department na sahi khudingi pangtok tuna lakpa Community Contact Program wisargamo oina ngasi thanga gi Haureng Chingyang Community Hall da Educational Field Visit amasung Community Contact Program ama pangtokre thoromadu da wangang bada Associate Professor Dr. Chongtham Tomban hai oja sina community level da lawgadaba thodang amadi miyam gi dam kari mukhara tawnana bugi wakalon da impham moiraga thormasi pangtokpani Survey sig report ama university da pikatuna sarkar gi mari lenaba singa tanaduna miyam gi yaifana thawk paket pada mating oigani hairi Manipur Mountaineering and Trekking Association MMTN sinduna akhanaba athuba mifama pangtok pagalona mana sing yanthokre minu thongda laiba association gi complex da pangtokiba thormodu da Disaster Management Wing Rescue and Relief Operation gi mioi sing da achamba khudol sing piduna ikai khumnaba utki Nongsup Asia da warak leba ungkhanaba gi phim masagi yanglaga Bharat na mafum adu da lairi Bharat masa sing thangdorak pa hukre Iran da lairamba Bharat masa sing asoyangam thondana Bharat ta purakna ba kendra sarkar na khanaba thorang sing lakhotle lebak adu da gi Bharat masa sing puba khanaba aeroplane ma ngasi Bharat thunglaragani mahiroi shamatara yauna awang thangba Iran da lairama Bharat masa sing puba aeroplane amasu hanana New Delhi da thungkrabani mapan thorum Rajya Mantri Kirti Bardhan Singh na hai Iran da leba Bharat masa 150 henbana makhoy Bharat putok pinaba haijarak plaire Paulo jare